Online Manipur YouTube channel sebeng bir bama pum nang pu amukan nataram nok seri han pada yamna maru ibu pawam abde tamjage aram bai tenggun gi ming season raga katu karon tarom bati gi faba faruga kaidawni kon oina penghan krai isile naw singna haina korongan makuman na thadur pasero namana sumna pungtok piri aduga mathangi update asina ngasi ayu angan bada NSN IM amasung ZUF ki maike dagi akan bukut thokna kiba matamda ZUF ki miyo yani nongmaina pan badagi sikiba aduga NSN IM gina miyo yama nongmaina panduna sokibani aduga sokleba miyo NSN IM gi miyo Mr. Ramraikan Elias akan from Ukrun near Siroi village dagi maksu sokpadagi ngasi laikan abangam dan laikidre makse commander ni makoi tim gi aduga mathangi update asi chokorong an bakuman dagi lokachage lausingi pukai thinungai gi mahiroi singna mateng pangbirai angang singka saksara ama punna saksa minaki yamna nungsi angang tunggi yumbiroi oirakadaba singi damaktani ngasi ekoi ho narbe mayamsi aduga mathangi update asna apun batim CRPF Assam Rifles SDC TY Kong KPI Police ki apun batim amana additional SP amasung OC RO Kangpokpi Forest Division na lusingba tim asina mioi marfu mukna semba tim asna makui biles ta ekartararom aduga langka biles ta ekartara ngagum bagi popi pambi thaba mafam sing mang takhan kre hairi ba thokdoga si 14 amasung 15 December da mang takhan kibani hairi video sing dibagi damak tamampum nang pom kahna thagat sari anau update ki damak ta online Manipur YouTube channel sebelum si video na subscribe to biramu thank you.